Ngarang ayuk Imphal Jiri Lambigi Kaifunda Yoramdaida Masak Khangdaba Khutlai Paiba Miyosingna Malpuba Truck Singi Tire Amasung Oil Tankta Nongmai Kapsinduna Amang Atathohankiba Dubu Yaningdaba Fongdoktuna All Jiribam Road Transport Drivers Union AJRTDU Jiribam Amadi All Manipur Road Transport Drivers and Motor Workers Union Manipur Pumbada ngasi ahing nongyai dagi hauraga tha sigi 18 gi ahing nongyai fauba pung 9 gi General Strike kaukhrei ban kaubagi firep asi All Jiribam Road Transport Drivers Union AJRTDU Jiribam General Secretary L Manito na phongdokhibani L Manito na makhatana hai ngarang thokhiba thodok adu yamna laibak thibani amadi association anina yamna hakchina lawi yamna pangdabagi thawong adu Manipur gi miyambu sitabani Lengakna thodok aduda chenaba miyoi singi mathakta akanba thabak laukhatpiu amaromda ban asida essential service amasung media gi oina di komthokani hairi Jiri dagi Imphal tan potokdaba cement gari marida tayar amadi gi service tanki da amai kasunba maram oraga tang 3 gi ahing nonga dagi tang 38 gi ahing nonga bo total shutdown tawkhre shutdown asida essential service amadi media asi jingai komthok jagani aduna NGO mayang na mateng pangbiduna akhoi gi ban asibu mapung phan biyo